그나고뭐 그런 게 아람바이 중국시 용도 막그 걸래. 아이시 군다 파라 저기 하나 봐 할까. 아주 마루에나 그네 아람바이 여러 간 까프니 하는 기름 버스 여러 거네. 아이 아람바이 야고서 나 하는 야와 나 그 파티 때 많이 야고 거끝났지. 시 군웅 라이렌비기 마 그범다 시 땅트라인 트로이 자누아리기 야 퍼번는 민다 시다 와서 라이브 시나 핑하다 야 제도 시간은 잘게 아마 딱 보니 또 제도 나 보도 많아 본다 나와서 때려서 뭐라 봐나 알라레 보라레 그나고뭐 그런 게 아람바이 중국시 용도 막그 걸래. 아이시 군다 파라 저기 하나 봐 할까. 아람바이 중국 여러 가지 군다 저기 하는 게 제가 이 이거 잡아야 하는 느낌이 거의 나타가 이 가시스키는 하고 야는 한 칼럼 무슨 그신 할까는 네가 시 거의 그래도 야도 나한테 아람바이 중국 할수 있다 이놈 할까다 아코이나 동토레시 이만에 바퀴다 막 부르기다 막 자티 나 라이닝도 뭐 그러니까 도와서는 걸었던 왔다네 아니 벌써 이런 거 없었나 봐 그런 거 없었나 그래서 아니 나오는 여기를 지나올 수 있는 한전인데 그러니까 이거 할까다 아코이시 야오리 해도나 아코이나 같이 아니 이마에 비었으니 거의 람비 롱항도 정말 못합니다. 아람바이 색깔이 놓아서 거의 푸른 삭시 운민나세요. 파발 람비로입니다. 아니 팥다발 람비 나태고 파발 람비다. 앞에는 막선나 군다 떠나가 내가 람비 롱항다 이마에 비었으니 내가 뭐 걸음 맞아 찐 시간 봐 아니 가리 되나 비 하나 되나 봐 야리고 좀 마시 아코이 땅도나 보고 나세요. 아두가 마루에나 거는 아람바이 여러가 란 까프니 하는 기름 마시 여러 거네. 마두 거의 아두가 무지 레이게. 그래서 내가 거는 란 까피 신주디 마사나 까 톡자라고 봐 아두는 마기 얘가키니 마시 거기 레마키도 먹게 하면 카톡보미노 까빵 감자도 애들 난 까빵 영절하게 아람바이기도 좀 레저게 아주가 다복처럼 그중에 영절게 하면서 좀 레이 아주 거기 쓸래 이봐 이니 일단 레이 버싱 제 니엔들은 것이 뭐 het란 보디기 뭐 임뜻도 왕앙신 야오게 잣고도 있잖아 잣파이지 농 수디로가 할락과 니니 수디로 할락과 강우 중에 안 돼요 마이기 타고는 야저는 말은 뭐라가 너무 망하니 따라 안 되면 힘들어 이봐 뭐라가 할락과 아주 많이 내줄 레이 아주 지나신 수까지 공부 란 깝세 란 깝게 해 란 깝아 갖다 대고 아람바이세 란 깝게 하려가서 란 깝 여기 맞점 라카니 거기 아람바이 프리 이보도 박항먹이 사고는 나간다 거기 리바 아람바이 프리 슬리퍼 맞점다 샤드니 샤거 아무튼 시즌을 믿어봐 아주 낭나 람비랑 광단나 마나무슨 파티 타고 콜렉스 아람바이 프리 리라가 제스 리라간다 무슨 또 믿어봐 지나오신 아이 와팡부터 한게 ngasi 아람바이 영닝이세 까리 만원기 담았다노 지나오신 놓고 하겠단 컴비오네 까리 와클론들이 아람바이 영닝이 넣었을 때 하지 거기 너무 여기를 지나오신 게 와클론 일단 하고는 안 비우고 이만에 봐 이쁘는 간 매력 못 돼요 따이디 잠만해. 아주 이말레바 그룹 이자티 분나간 미나시고 아주 거의 야오리 하려가 ngasi 스마일 떠볼래 거의 아람바이 야오라고 ngasi 트레이닝 떠고 노래가 기염들래가 아이즈 콜라이 피디는 아토파 파티도 야오기 ям 야오해봐 아두나 나하 그딩 막 나이뭐 юмюм다 nangi 머릅싱 막 방싱 거의 아람바이 야오다 란 같이 까빠나때 아주 가이노 할간다 거기 고면기 마요가 사복타고 나때 봐 거기 아이기 사기 이자티 프로 나라이닝 이말레 bakkan nabi dong tholok ne ba koy 너는 이마 이빠 할라만 지나 하이레가서 하잖아 하이비오바 아이 아람바 야오서나 하론 야오바 너나 거의 파티 때 많이 야오고 거끝났대 아코이 ngasi 가나고는 디만 타오데 가나고기 미기 가나 타오데 마야는 마팅 파카 사리네 거기 아드는 미야면서 거의 누시 한시 아코이 미양이 파타가 타오데 미야는 거의 누시로 거의 뚱데 미레로이 아드는 거의 끝나 어디세 나하승세 유춘세 군전다가 야다는 이제 거의 나간다 아 저거 난 밤만 락가도리고 이샤이샤 트레이닝 노래가 юм들에서 까이게 거의 너가 하행 난 다우레 해가 트레이닝 방들어가 농모이만 나 딱 따래네 능 농모이도 까봐 해들어가 트레이닝도 야우들어가 농모이도 그만 굴러 까도이노 아드는 이샤이샤 트레이닝 로션시 아도 트레이닝 노래 간다 아코이 юм들 레르수 기염도 레르수 아두디 코이나 하행 야나미 마카포나 따우라시 아도 트레이닝 딜레 따고는 aduga naha yut khuding mo loina mo ko aramba yong ina si adu aramba ina dinga si bogda imaleba group jati ina la ninga damo ko tholai je ko lan sidi ko na ka pakoni ko ha ma tholai ju mei khomjan da bane akoi lak tare ni pa lai go sida mei ma sa se lang lang hak thok se ko yut se
ꯂꯥꯛ ꯑꯃꯇ ꯑꯣꯏꯔꯁꯨ ꯊꯣꯛꯁꯤꯅꯤ ꯋꯥꯅ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯁꯨ ꯂꯥꯛ ꯑꯃ ꯍꯦꯟꯅ ꯂꯩ ꯍꯥꯏꯕꯅꯤ ꯊꯕꯛ ꯇꯧꯔꯤꯁꯤ ꯂꯥꯛ ꯑꯃ ꯌꯧꯕ ꯅꯠꯇꯦꯕ ꯂꯥꯟ ꯀꯥꯞꯄꯤꯁꯦ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯃꯤ ꯂꯥꯛ ꯑꯃꯇꯪ ꯂꯥꯟ ꯀꯥꯞꯄ ꯊꯣꯛꯁꯦꯕ ꯀꯅꯥꯅ ꯀꯔꯤ ꯍꯦꯟꯖꯟꯗꯣꯏꯅꯣ ꯄꯨꯂꯞ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯧꯔꯛ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯦꯟ ꯀꯥꯡꯕꯨꯅ ꯍꯞꯇꯥ ꯑꯃꯗ ꯃꯩꯗ ꯄꯨꯜꯂꯤꯁꯤ ꯃꯣꯏꯗꯤ ꯑꯗꯨꯝ ꯍꯞꯇꯥ ꯈꯨꯗꯤꯡ ꯄꯨꯟꯕꯅꯤ ꯃꯣꯏꯗꯤ ꯑꯗꯨꯝ ꯐꯣꯟꯗ ꯃꯦꯁꯦꯖ ꯊꯥꯗꯁꯨ ꯃꯣꯏꯗꯤ ꯆꯞ ꯃꯥꯟꯅꯩꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯄꯨꯟꯕ ꯉꯝꯗꯕ ꯁꯦꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯟꯅ ꯂꯩꯅꯕ ꯄꯣꯠꯁꯦ ꯍꯦꯗꯀ꯭ꯋꯥꯇꯔꯗꯤ ꯑꯣꯏꯒꯦꯔꯥ ꯑꯃꯗ ꯈꯟꯅ ꯂꯩꯅꯕ ꯃꯅꯤꯄꯨꯔꯗ ꯑꯣꯏꯒꯦꯔꯥ ꯁꯔꯀꯥꯔ ꯃꯅꯨꯡꯗ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯁꯥꯟꯅꯕ ꯋꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯣꯟ ꯊꯨꯝꯕꯗꯨ ꯊꯥꯗꯣꯛꯀꯅꯤ ꯊꯥꯗꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯂꯥꯛꯈ꯭ꯔꯕ ꯃꯤ ꯑꯃꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯋꯥꯟ ꯚꯣꯏꯁꯇ ꯌꯧꯈ꯭ꯔꯕꯅꯤꯅ ꯉꯁꯥꯏ ꯂꯣꯏꯅ ꯑꯩꯈꯣꯏ ꯔꯦꯗꯤ ꯂꯩꯔ ꯑꯦꯛꯇꯤꯚ ꯂꯣꯏ ꯂꯩꯔꯅꯤꯗꯅ ꯑꯗꯨꯒꯤ ꯑꯦꯛꯇꯤꯚꯇꯨ ꯂꯩꯅꯅꯕꯒꯤꯅꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯂꯥꯟ ꯀꯥꯞꯄꯤꯕ ꯒ꯭ꯔꯨꯞ ꯍꯥꯏꯗꯤ ꯒ꯭ꯔꯨꯞ ꯈꯥꯏꯗꯣꯛꯄ ꯃꯁꯤ ꯃꯣꯏꯗ ꯐꯖꯅ ꯍꯥꯏꯕꯤꯌꯣꯕ ꯑꯩꯈꯣꯏ ꯏꯅꯥꯠ ꯂꯥꯏꯅꯤꯡꯁꯤꯒꯤ ꯖꯦꯅꯦꯔꯦꯁꯟ ꯇꯨꯡꯗ ꯂꯥꯛꯀꯗꯕꯁꯤꯒꯤ ꯃꯩꯇꯩ ꯄꯨꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯍꯟꯁꯤꯡꯅ ꯇꯧꯕꯤꯔꯝꯗꯕꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯁꯤꯜꯂꯝꯃꯀꯥꯟꯗ ꯂꯥꯛꯀꯗꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯒ ꯄꯨꯟꯅꯅꯕꯒꯤꯅꯦꯅ ꯍꯥꯏꯅ ꯏꯃꯥ ꯑꯍꯟꯁꯤꯡꯗꯨꯗ ꯈꯔ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗ꯭ꯔꯒꯗꯤ ꯑꯍꯟꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯈꯜꯂꯦ ꯏꯆꯥꯁꯤꯡꯁꯤ ꯁꯤ ꯌꯥꯎꯈ꯭ꯔꯒ ꯂꯥꯟ ꯀꯥꯞꯄ ꯆꯠꯈ꯭ꯔꯅꯤ ꯑꯗꯒꯤ ꯅꯍꯥꯔꯣꯟ ꯆꯪꯈ꯭ꯔꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯉꯁꯥꯏ ꯏꯌꯥꯝꯕꯅ ꯍꯥꯏꯕꯗꯣ ꯈꯨꯠꯂꯥꯏ ꯄꯤꯗꯦꯅ ꯅꯍꯥꯔꯣꯟ ꯆꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯍꯥꯔꯣꯟ ꯆꯪꯈꯤꯕꯁꯤꯡꯗꯣ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯧꯖꯤꯛ ꯀꯟꯅ ꯆꯦꯟꯊꯣꯔꯛꯑꯦ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ATG ꯋꯥꯁꯛ ꯃꯇꯨꯡꯗ ꯅꯍꯥꯔꯣꯟ ꯆꯪꯈꯤ ꯃꯌꯥꯝ ꯂꯩꯌꯦ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏ ꯃꯣꯏꯗꯤ ꯉꯥꯏꯍꯥꯛꯀꯤꯅꯦꯕ ꯈꯜꯂꯤꯗꯣ ꯑꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩ ꯏꯐꯨ ꯀꯟꯕꯩ ꯅꯠꯇꯦ ꯃꯣꯏ ꯆꯠꯈ꯭ꯔꯤꯗꯣ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯦꯛꯁꯟꯗꯨꯅ ꯃꯥꯡ ꯊꯥꯡꯉ ꯆꯠꯈꯤꯕꯒꯤꯅꯦꯕ ꯑꯗꯨꯗꯨꯅ ꯆꯠꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯀꯤꯅ ꯃꯣꯏꯁꯦ ꯑꯦꯛꯁꯟꯗꯨ ꯌꯥꯔꯛꯇꯕꯗꯒꯤ ꯑꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯀꯅꯥꯝ ꯂꯩꯇꯦ ꯑꯇꯩꯁꯤꯡꯗꯤ ꯕꯦꯀꯤꯡ ꯂꯩꯔꯒ CSO ꯀꯩꯀꯩ ꯂꯩ ꯃꯌꯥꯝꯁꯤꯗꯤ ꯕꯦꯀꯤꯡ ꯂꯩꯔꯀꯥꯟꯗ ꯂꯣꯏꯅ ꯃꯄꯥꯡꯒꯜ ꯀꯟꯅ ꯁꯥ ꯂꯩꯕ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤꯗꯤ CSOꯁꯨ ꯅꯠꯇꯦ ꯂꯨꯞꯁꯨ ꯅꯠꯇꯦ ꯁꯤꯡꯒꯜ ꯃꯩꯇꯩꯅꯦꯕ ꯃꯩꯇꯩ ꯍꯥꯏꯕ ꯄꯣꯠꯇꯨ ꯈꯛꯀꯤ ꯃꯃꯤꯡꯅꯦꯕ ꯂꯩꯁꯦ ꯃꯩꯇꯩ ꯄꯨꯟꯁꯤꯟꯁꯦ ꯍꯥꯏꯕꯗꯨ ꯈꯛꯀꯤꯅꯦꯕ ꯑꯗꯨꯅ ꯏꯆꯥꯎꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯗꯤ ꯈꯪꯅꯤꯡꯕ ꯑꯗꯒꯤ ꯂꯩꯔꯒꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯤ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗ ꯍꯥꯏꯗꯤ ꯑꯅꯧꯕꯁꯤꯡꯁꯤꯅ ꯑꯁꯤꯁꯤ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯨ ꯂꯩꯔꯤ ꯁꯤꯗ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯕ ꯌꯥꯒꯅꯤ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯑꯍꯜ ꯂꯃꯟ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯗꯤ ꯋꯥꯔꯤ ꯑꯗꯨꯃꯥꯏꯅ ꯁꯥꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇꯪ ꯌꯨꯅꯤꯇꯤ ꯑꯣꯏꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯄꯨꯟꯐꯝ ꯖꯒꯥꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯀꯥꯟꯗ ꯃꯣꯏꯗ ꯋꯥꯔꯤ ꯁꯥꯕꯒꯤ ꯇꯥꯟꯖꯥ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯦꯝꯄꯦꯟ ꯃꯥꯁ ꯀꯦꯝꯄꯦꯟ ꯑꯃ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯦꯒꯥꯏꯃꯤꯟꯅ ꯆꯠꯃꯤꯟꯅꯕ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯋꯥꯔꯦꯞ ꯑꯃꯁꯨ ꯂꯩ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯏꯆꯤꯜ ꯂꯩꯅꯤꯡꯊꯧ ꯌꯣꯠꯀꯨꯝ ꯊꯧꯕ ꯁꯦꯜꯒꯨꯝ ꯂꯪꯕ ꯑꯔꯪꯕ ꯁꯅꯥ ꯊꯥꯡꯒꯨꯝ ꯃꯉꯥꯟ ꯅꯥꯏꯕ ꯅꯨꯄꯥ ꯊꯥꯡꯒꯨꯝ ꯃꯅꯤꯟ ꯅꯥꯏꯕ ꯑꯗꯨ ꯄꯨꯛꯅꯤꯡ ꯂꯨꯞꯄ ꯌꯥꯗꯦꯕ ꯃꯇꯝ ꯆꯥꯅꯗꯕ ꯍꯥꯏꯔꯛꯀꯅꯤ ꯂꯨꯞꯀꯗꯧꯕꯅꯦꯕ ꯑꯗ ꯑꯇꯩꯗꯤ ꯀꯩꯀꯩ ꯍꯪꯅꯤꯡꯕ ꯂꯩꯒꯦ ꯑꯔꯥꯝꯕꯥꯏ ꯄꯩꯁꯥ ꯐꯪꯗꯦꯀꯣ ꯅꯣꯏ ꯈꯪꯗꯧꯕ ꯑꯗꯨ ꯁꯤꯃꯗꯤ ꯍꯥꯏꯍꯧꯒꯦ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯗꯤ ꯄꯩꯁꯥ ꯐꯪꯗꯦ ꯀꯠꯊꯣꯛꯄ ꯈꯛꯇꯅꯤꯀꯣ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯑꯔꯥꯝꯕꯥꯏ ꯄꯩꯁꯥ ꯌꯦꯟꯒꯦꯅ ꯍꯥꯏꯔꯝꯕ ꯌꯥꯏ ꯍꯣꯏ ꯅꯣꯡ ꯐꯥꯗꯣꯛ ꯑꯉꯥꯡꯁꯤꯡ ꯆꯠꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯅꯨꯄꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯀꯩꯗ ꯊꯥꯎ ꯍꯥꯟꯅꯕ ꯂꯨꯄꯥ 500 ꯀꯩ ꯄꯤꯕ ꯌꯥꯎꯏ ꯄꯩꯁꯥ ꯂꯨꯄꯥ 1,000 ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕ ꯍꯦꯜꯂꯒ ꯊꯥ ꯑꯃꯗ ꯂꯨꯄꯥ 500 ꯑꯣꯏꯔꯁꯨ ꯌꯦꯟꯕꯤ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯄꯥꯡꯕ ꯃꯌꯥꯝꯗꯨꯅ ꯃꯔꯨ ꯂꯩꯕ ꯑꯩꯈꯣꯏꯅ ꯁꯤ ꯅꯥꯀꯟꯁꯦ ꯃꯈꯣꯏꯅ ꯉꯥꯛꯅꯕ ꯂꯩꯔꯤꯁꯤ ꯑꯇꯩꯗꯤ ꯍꯥꯏꯅꯤꯡꯕ ꯂꯩꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯁꯤꯅꯣ ꯌꯥꯔꯕ